ngasi India hairiba country asigi awang nongpok thangba saruk aikoina north eastern thangba saruk haina khangnariba mafam asigi saruk ama oiriba malem asigi oiba global map tu yenglakpa taragana south asia gi oiba region tu chingliba ngasi union of India hairiba country asigi saruk ama oiriba Manipur hairiba state asigi oiba official park jawba asi 22,327 square kilometer ni Manipur hairiba state asigi oiba park jawba asi India hairiba country asigi lemhauriba atopa state singi yengnaruba matamdadi aduki matik yamna pikpa mafam amadi oiribani India gi awang nongpok thangba saruk ni haina khangnariba kagbu kharagi maikedigina India gi oina far east region ni hairiba mafam masida leiriba Manipur hairiba state asi picture taragasu India hairiba country asigi oiba South East Asia gi oiba lambi asi fawfam oibana aduki matik yamna maru oiba mafam ama oina mitaribani maram aduna piklaba Manipur hairiba state asida thoido hendokna chawkhattaba taragasu masidagi atopa maram singi oiba thoido kumiyeng leitragasu lambi gi damakta khanduna yamna pamba mafam amadi ngasi oinarakli Manipur hairiba state asisu India gi oina leiriba awang nongpok gi oiba lamdamsing asiga mainland India haina khangnariba mafam asiga chakchu manadaba chaba thakpa culture na chingba khenaba sinamara moiduna yamna chawna hanthana yengba discrimination gi oiba issue sing leiba maduda sunatana Manipur na India da tilakhiba gi oiba wari asida cheyetnaba Makal makha kiyagi oiba manadaba wakalonsing asina maram oiduna India gi northeastern thangba sarukta leiriba atopa state ta India da gi Tokhai tajage haiduna lal hauba group sing leiba gumna Manipur hairiba group lamdam asidasu group kayama leiri Manipur hairiba state asida insurgency gi oiba movement asi haurakpa gi oiba matam maduda chingtam khaidana kanglu fu khudingmak punsinduna amato oiba loop kayama thoktuna India hairiba country asigi Tokhai taba Manipur haiba state ama tongan burning tamba leiba amagi damakta sangsilakpa group kaya mathang thorakhi hairiba group sing asigi oiba kariguma makoina sangsiliba lanfam asina mai pakpa taragadi fanglakpa matamda oiba yaba ngamkhai ama ngasi Manipur gi oina leiriba map asi adumak oina ba yawi masidagi hendoktuna atopa mafam kaya ma yawbagi oiba maruina yumthangnariba Myanmar hairiba mafam asigi kabo tampak hairiba mafam asi yawbagi oiba wafam singsu adumak yawnari tawbatabu hairiba group sing asigi maikeidagi makoina taliba demand aduda yawriba map asidi Manipur hairiba lamdam asida leiriba chingtam amasung lamdam asigi miyoising gi oiba apunba population yawba apunbagi oiba ngamkhai ama oina adamak tandana lakli adubu haukiba matam kharasing asida Manipur gi oina nawna hongakliba politics amasung lakliba irangsing asina maram oiduna hairiba group sing asing asidi tampakta best tawba maru oina maitai singi oiba group amagumna tamna urakli Masigumlaba matam asida haukiba chehi ani rom asida aduki matik yamna chawwa Manipur hairiba state asigi oiba irang ama leibadagi miyamsing asi aduki matik yamna awaba chechengsing fangbaga loinana lamdam asigi oina leiriba mipum khutingmakta wakalon asida yamna chawba awonba kaya ama laki magi oiba ai haiba wakalon sing asi lepa lechana nongma ki wankal directly Masigumlaba matam asida ngasi aikweni Indian state ama oina Manipur haina khangnariba mafam asi yoyu official map asigi oiba ngamkai asi sokpa group sing di maikeidagi taliba demand kharagi matangda biyeng tabinasi Yananbada India gi oina leiba khwaidagi ariba insurgent group singi manungda ama oiriba National Socialist Council hairiba group asigi maikeidagi talakliba naga furup ki oiba community line da makoi furup ki oiba miyoi sing dana semba country amagi damakta talakliba ngamkai adugi oiba map asini uriba asi hairiba map asida Manipur gi oiba saruk ayamba adumak yauri makoina taliba dimana sida India amasung Myanmar hairiba country ani sigi oiba ngamkai sing sokpanina country ani mak lanthengnaraba matungda ningtamba country ama fangbagi oiba journey asi yaudaba taragasu madugi oiba mangzaunana karigumba India hairiba state asigi manungda tonganba makoigi oina leiriba Nagaland state asi chawthokpagi oiba demand asidasu adumak pambagi oiba fibam amada leiribani maram aduna Myanmar gi oiba saruk asi khaidokraba matungda India da greater Nagaland lakpa matamda oiba yaba map asi Myanmar gi oiba jagasing asi thadokpiramlaba matungda adumna adumak uriba asini Mathangdana ngasi Manipur hairiba state asida thokliba irang asigi khwaidagi yamna chawba maram amasu oiriba madudi furup kaya amagi maikeidagi punsinduna semliba kuki hairiba category asigi manungda chaliba miyoi furupsing asigi oiba tongan ngamkhai ama hairiba ngamkhai adugi oiba map asini adom ubiriba asi hairiba mafam asida Mizoram Manipur Assam amasung Nagaland gi oiba saruk khara yauduna makoigi oiba tonganba ningtamba chinsingi oiba country ama tanbagi oiba khongjam yamna kanna changsilakli hairiba matang asidasu karigumba makoina international gi oiba thak amada ningtamba country ama fangdaba taragasu India gi oiba saruk asida karigumba makoigi oiba tongan ngamkhai ama phangba taragadi map asida yauriba saruksing asini makoina claim torgadoriba asi mamangda laikhiba adugumna
ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯃꯉꯥꯟ ꯑꯁꯤꯗ ꯑꯦꯅꯦꯁꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯂꯧꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯑꯗꯨꯒꯨꯝꯅ ꯀꯨꯀꯤ ꯍꯣꯝꯂꯦꯟꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯁꯨ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯜꯍꯧꯂꯨꯞ KNA, KNO, KNF ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯔꯣꯜ ꯂꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯖꯔꯅꯤ ꯑꯃꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯣꯔꯠ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯇꯃꯦꯡꯂꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯅꯥꯒꯥꯂꯦꯟꯒꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯄꯦꯔꯦꯟ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯗꯤꯃꯥ ꯍꯁꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯖꯦꯂꯦꯡꯔꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯒ꯭ꯔꯨꯞꯀꯤ ꯃꯅꯨꯡꯗꯗꯤ ꯆꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯉꯝꯈꯩ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯦꯞꯅꯤ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕ ꯑꯁꯤꯅ꯫ ꯍꯥꯏꯔꯤꯕ ꯉꯝꯈꯩ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯟꯃꯤ ꯑꯁꯤꯅ ꯖꯦꯂꯦꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ꯑꯩꯈꯣꯏꯅ ꯁꯝꯅ ZUF ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ZUF ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯀꯥ ꯍꯦꯟꯅ ꯀꯟꯕ ꯑꯗꯨ ꯌꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯩꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯨꯋꯥꯔꯤꯗ ꯀꯥꯡꯂꯨꯞ ꯑꯃꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯀꯟꯈꯠꯂꯛꯄ ꯃꯗꯨꯅ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯀꯟꯈꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯃꯃꯨꯛ ꯀꯟꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯁꯤ ZUF ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯃꯄꯥꯡꯒꯜ ꯑꯗꯨꯃꯛ ꯀꯟꯈꯠꯂꯛꯂꯤꯕ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯄꯟꯈꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯂꯥꯏꯟꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯕꯦꯁꯤꯁꯇ ꯂꯥꯟ ꯍꯧꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯛꯂꯛꯄ ꯉꯝꯈꯩꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯔꯨꯛ ꯌꯥꯎꯕꯒꯨꯝꯅ ZUF ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯤꯕ ꯏꯍꯧ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯃꯦꯡꯂꯣꯡ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯌꯥꯎꯔꯤ꯫